ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯆꯠꯊꯈꯤꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯧꯗꯣꯛꯇ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯌꯥꯎꯕ ꯁꯣꯐꯠ ꯀꯦꯁ 153 ꯀꯣꯟꯅꯅ ꯐꯥꯔꯦ इम्फाल खुमन लंपाक मेन स्टेडियम सानागदब दुरान कप की मैच सिंह येंबा लाकपसिंग येंगलगा पार्किंग डिटेल्स न चिंबा मरी लेनबगी ई पाउ सिंह यावबा AI बोर्ड अमा लॉन्च तौखरे अमदी इम्फाल उख्रुल परिंगदा पोर्ट होल मेनबगी थबक पाइखटलखिबा असिदा नोंग चुबना मरम ओइरगा इसिंग मथक्ता कोयला थारंबा थेंगनरपदगी क्वालिटी मेंटेन तौद्रबदी लंबी सेंबा यारोय हाइना खुंजा सिंगना अथिंगबा थमख्रे खुरुमजरी ISCOM मीटिंग ताबिरबा पुमनमकपु निस्ताइरिंग बमना तरामना ओक्चरी हौजिक मियामदा पाउ संदोंना पिजरी मणिपुर पुलिस ना ड्रग ललोनब सिंह की मथक्ता चथरकपा ऑपरेशन की मनुंग चना था असिगी तांग कुन मंगादा चथकिबा थीवा हुंबगी थबकता चुराचानपुर डिस्ट्रिक्ट की वेहियांग पुलिस स्टेशन न कोनबा सेहकेन विलेज जगी मियोय अनि ब्राउन सुगर यावबा सॉब केस 153 कोनना फागत पंगमख्रे फारब मियोय अनि अदुदी चुराचानपुर डिस्ट्रिक्ट की थादौ बैंक सिंगतगी पीटर हाउकिप चही 53 अमदी डिस्ट्रिक्ट असिगी चांगलई बैंक मोलनोम विलेज जगी लुनखोलाल हाउकिप चही 19 नि हाइरी था असिगी तांग 19 लाक्लिबा अगस्त की तांग 12 फाउबा खुमन लंपाक मेन स्टेडियम दा सानागदौरिबा दुरान कप की मैच सिंगा मरी लेनना पार्किंग रोड डाइवर्जन चटना कांगलोन अमदी कंट्रोल रूम नंबर न चिंबा डिटेल सिंग यावबा हेल्पलाइन AI बोर्ड अमा ngarang मणिपुर पुलिस ना लॉन्च तौखरे AI बोर्ड असिगी लिंक ना https://tinyurl.com/IW पुलिस दुरान हेल्पलाइन नी दुरान कप की मैच अशी येंगबा लाकदब सिंगना हारिबा डिटेल सिंग असी लिंक असिदा चंगलगा खंगबा यारगनी हाइना मणिपुर पुलिस की माइकैदगी खंगहलगली लमलाई ऐशी मपी मपा पांड्रबा तौनिंग बतौबगी माओंगदा कनासु खंगलोय करिसु हाइरकलोय हाइबगी मतौगुम ngasi ayog anganbadagi hauna National Highway 102A gi Imphal Ukhrul lambi asigi saruk amasu oiriba Yangang Pokpidagi lamlai faubagi manungda leiba pothole sing nong marakta koila thabagi thabak kanna chathari असुक कुइना नुंसा सारकप मतमददी मरी लेनबा सिंगना लंबी असि सेंबिद्रगा नोंग चुबदगी पोटहोल सिंग असिदा इसिंग तुंगदुना लेरिबा मतम असिदा इसिंग मथक्ता कोइला थाबगी थबक चथरकपा असिदी क्वालिटी मेंटेन तौबदी लाइरदना अखोइना लंबी सेमलमलबनी हाइबा यानबा थौओंग चथरब्रा हाइबगी अचौबो वाहंग अमदी ओइरी ngasi semlamliba lambi asi numit kayani chathagdaba khutsemno हाइबगी अचौबा वाहंग अमगा लोइनना नोंग मरक्ता कोइला थाबगी थौओंग असि उबदगी खुंजा सिंगना नोंगादगी मफम खरदा नोंग मरक्ता कोइला थाबा यारोय हाइना थिंखरे हाइरी अदुम ओइनमक मफम अदुदा लंबी सेंबगी थबक चथरंबा वर्कर सिंग अदु लंबी परिंग असिगी अतोपा मफम अमदा अमुक चतुना मखा ताना चप मानबा माओंगदा लंबी सेंबगी थबक चथरकपदगी खुंजा सिंग पेनाखिद्रे
Theatergi lamda saknairaba Manipur imagi tanglaba mapari Ratan Thiyam masagi anaba amana maram oiraga haukiba July gi kunhumdoi gi nongalamdaida rimsta leikidabada Manipuri janura leisem marup macha leimana thamoi sokna nungaitaba fongdorakli macha leimagi pauzal asina makha taraduna leikidraba ahal ibungo Ratan Thiyam masagi chahi Marifutara taret sukre Ratan Thiyam ing kumza lising amaga chanipan nimfunipan gi January kunda Uripok Haubam Dewan Lekai da leba Jagoi gi lamda saknairaba Guru Thiyam Tarun Kumar amadi Thiyam Ongbi Bilasini Devi ani gi mapari oina Navadipta Taibang Khongdaraki Matamaduda apokpa Guru Thiyam Tarun Kumar amadi apokpi Thiyam Vilasini Art and Culture gi lamda saknairakpa gi matung ina Ratan Thiyam angang oiringaidagi hauna drama gi lamda miyamna sakhangnaba ama oina hauraki Delhi da leiba National School of Drama NSD da tamlakhibada natana tungda NSD gi chairperson gi thausupuram laba theater director amadi playwright Ratan Thiyamna theater gi lamda hotnarakpa asigidamak malem gi thakta lemzaningai oiraba mana kaya piduna ikai khumnaba utki Sangeet Natak Academy Award, Padma Shri Award, Sangeet Natak Academy Fellow, John D. Rockefeller Award, Kalidas Saman, Manipur State Kala Academy Award for Literature, Manipur State Kala Fellow Amadi, Bhupen Hazarika Foundation Award, Kayana Leiting Lava Theatre Director Amadi, Playwright Asina, Puthokiba Drama Singi Manungda, Panbayaba Karadi. Karanavaram, Imphal, Chakravyuha, Langsonmai, Uttarpriyadashi, Amadi, Chinglon Mapan, Tampak Ama, Haibana Chingba, Sing Asini. Oza Asina Laikidabada, Mahaki Loinabi, Machanupa, Ama, Amadi, Machanupi Ani Lehauri, Lehauriba Imung Manungi Awabada, Macha Laimana, Saruk Yari Hainasu, Fongdorakli. Rotary Club Amadi Bolosati Imphal Kutsamna Duna U Chara Thabagi Thauram Ama ngasi Lamfelda Leba Manipur Pony Farm da Pangthokre U Chara Chama Hena Thakiba Thauram Aduda Saruk Yakiba Rotary Club ki President RK Ratan na Fongdokibada Rotary Club na Sinduna Lamdam Asigi Tongan ba Mafam Singda Go Green Manipur Haiba Hiramda Haudokpa U Thabagi Project Amagi Manung Channa Ngasigi U Chara Thabagi Thauram Asi Sinbani Ngasi Thariba U Chara Sing Asi Mahayanba Makhalgi U Chara Singni Matam Amada Hariba U Chara Sing Asina Mapung Paraba Matamda Pony Breeding Farm Asida Leiriba Pony Singi Machinjaksu Oihanba Yanabagi Pandamda Amadi Manipuri Pony Kannaba Hotnabada Karadang Oirabasu Mateng Oigani Kanbadagini Pony Breeding Farm Oiriba Mafam Asida U Chara Sing Asi Thabani Haiki Anything I record about Mafam Dugi, disaster talkpada, adagi pollution talkpada, adati Mayama talkba, Simayam Shakun, Chang Mateng Pang, but the Handaki City, say could be Pangtokpa, triple Sitawi, Maduda Mafam Ate Mayam Tor Matun Hanaka purposely, Sigi, Manipur Pony breeding farms, the Quet of Javani, Masi concept, Kamet of Gabo, Mafam Si, Matamamada, Yam greenery, but singing Yam greenery where me, adagi me sing Siam, Panaka. Uche waya sing ta na khodal le mi ha hik tim madu kan du mang khare ana koi pony breeding farm sida ekoina u wa hi tharaga afam de greenery amu hela kan maru na koi tharibu u sing si fruit u ngakta ne yam bana masina pala kan da u sina pala kan da koi tarakpa mahi duna koi kanu si pony sing chajaba adna koi concept si not only go green Manipur sep pony koi sep polo habi concept si koi saga kan da Tawjabani Masik environment see and power environment of Semjageta from Sida. We exotic birdsing and the local birdsing laga Masida, no environment ama, not only ponies katana can ponies of Hazan Hinjava grazed grazing sea under the setting of the Urum that of Java. At the same time, Kanomayam sea, Ushamiasi Parakanda, Olampel Party, Hanigidumana,
ko yam natural oi ba mafam du ko biodiversity gi concept da ko tawje ba du ba program amma khangni sei Van Mahotsav ki saruk ama oina plant trees sub trees haiba wakhalonda Wangu Lamkai Forest Office na afaba makalgi yongchak chara sing miyam de yenthoki baga loinena Wangjing Khunaugi Laibungi akoibada yongchak chara kaya thakre Thawal Forest Division ki makhada leiriba Wangu Lamkai Forest Office amadi Bazaar Board Committee BBC Wangjing Khunauna Sugunu Eshigi manungda leiba Kakching Khunau Umathal Pangantabi Wangu Chairel Wangjing Khunaugi miyamda chahi ahumda panbayaba panba afaba makalgi yongchak chara sing adu Wangu Lamkai Forest Office da yenthokibani Tungda Bazaar Board Committee BBC Wangjing Khunaugi President Imotombana Luchingduna Ima Langjing Nubi gi Laibungi akoibada yongchak chara sing adu thakibani hairi Khunza Singh amadi Assam Rifles ka afaba mari semgatpada mateng oinanaba taruk suba Assam Rifles na senduna A Day with Company Commander haiva Thauram amang ngarang battalion asigi company operating base oiriba Tamenglong district ki Azuram da pakthokre Pigliba mahiroi kaya yauna punami oi Humfu romna saruk yakiba Thauram aduda company commander gi mityeng makhada Saruk martial arts amadi drone paibagi demonstration singsu utki masida natana angang singna pamgadaba jalebi race kerom amadi musical chair na chingba entertainment program singsu pangthoki Maroiba pau amuhana pisari Manipur Police ki Kangbo amana chathakiba thibo humbagi thaudokta Churachandpur dagi miyoi ani brown sugar yauba soft case chamaga yankai taruka konana fari Imphal gi Khuman Lampak Men Stadium da sanga Sanagadaba Duran Cup ki match sing yenba lakpa singi yenglaga parking details na chinba mari leinaba e-pau sing yauba AI bot ama launch tawkre amadi Imphal Ukrul Paringda pothole menbagi thabak paikhatliba asida nong chubana maram oiraga ising mathakta koila tharamba thengnarakpadagi quality maintain tawdrabadi lambi semba yaroi haina khunja singna athingba thamkre matang asida ISCOM news na sandokchaba pau loizari Mideng tabiriba pumnamakbu amukka hena khurumzari